ngasi ayu phongkhiba tuan-tuanba sifongsingdagi amasum thokhiba thodok wathoksingdagi maru oibe I pausing khonga saraga Manipur top channel gi maikaidagi myamna thamjigi ahanbada international traveler singi oina anauba rules satnaba hokre malem gi lebak singda covid ki anauba variant omicron gi akiba leiriba si yenglaga state amasum union territory singi public health Fairness review taunabagi matang ngasi central government ki maikaidigi high level meeting ama pangthokre loinana international travelers singi oina anauba sana kanglon ama ngasi ahingdagi sana bahokre hairiba sana kanglon asigi matungina omicron gi khudongthiba mayoknariba leibak singdagi lakpa passenger sing airport ta hek thunglabaga covid test tawgadabani loinana passenger sing adugi RT-PCR test की result फंगद्रीब फाव एयरपोर्ट थादोक्तुना सत्प यारोय test की result अदुदा negative ओइरबदि मियेदु नुमित तरे नि होम क्वारंटाइन तौरब मतुंग निपान सुब नुमिता अमुक हना कोविड की टेस्ट तौगदबनि state official singi maikaidigi home isolation adu mapung fana pangthuk libra haibado hakthengna satunu yengsingdabani kariguma airport ta test tawbada positive oiba tarabadi passenger adu tongana thamduna layengani loinana makhoi gi sample sing adu gi genome sequencing adu khangdoknaba isa kok laboratory network ta thagani state ki maikaidigi positive oiraba mieduna kana sokna samnarambagi haibadu thidokadabani hairi hainisu pausna makhatana phongdorakli atopa pawamana Taliban surrender tawraba Afghan security force ki miyoi kya hale Taliban surrender tawraba Afghan security force ki miyoi kya ama hale han Human Rights Watch ki sirolamana phongdokli Human Rights Watch की report अमन फोंदोखिबदा Afghan National Security Force की member ओइरंबा मियोइ निफुगा तरेति मफम खंगदना मंगनखिबा नत्रगना हातोकपगी थवोंग सिंग सथारे मखोइ सिंग अदुगी मरक्ता military personnel intelligence service paramilitary militia ना सिंगबसु तालिबान की force दा surrender तौखिबा नत्रगना फाखिबा यावरे Human Rights Watch की माइकेदिगी मखाताना फोंदोखिबदा victim ओइखरबा मियोइ सिंग अदुगी मरक्ता Mari mata amadi marup mapang sing amadi thawdu adu ba hakthengna thengna hoba sing ni haiba miyoi singa hakthengna unakiba miyoi nifu yauna punna miyoi humfu ga tret interview sathabada yumpham oiraga Human Rights Watch na wap masi phongdokibani Human Rights Watch na miyoi kharadi masak maming taktana unakhi case khara madana masa phakhraba mafam khangdana manghan khraba imung munungi miyoi singna pirakpul report yauri Investigation gi finding adu Taliban international community da mamangi matamna thajaba pikhiba laikhiba wafam adudagidi tayona ba oina thokle Taliban adi international community da inclusive government lehengani haibigi thajaba wafam pikhibani hawkhiba sai kya gi mamangda makoina palamba matamda satharamba thawong singa dugadi handaki makoina sasan torakpa matamsida ahongba ama uhangani haina thajaba pikhiba adugadi o natainaba oina thokle America na leba sida leiringai matamda US force ka khusamnaduna thabak tawriba miyoi singbu maral ngakpigani haibigi thajaba wafam su Taliban gi maikidigi pikhibani Gazami Helmand Kandahar amadi Kunduz na singba province na singba da akan mami yeng sanglaga report asi pirakhibani hainuspali CNN gi maikidigi di report asina claim tawriba sigi matangda maning makha tamna confirm tawbangamdre Taliban gi official singda text message thakiba madi call kya tawkiba leiba tarabasu sapsana confirm tawbadingamde Human Rights Watch na di November tareta Taliban makhoi gi report adugi copy ama thakre amasum masigi pakhum oina Taliban hairakibada asigumba mi hatpagi thawong sing chathakiba makhoi gi miyoi satret ke yangkhai ga mangadi mafam lakthokre loinana mi hatpagi accused oiraba miyoi sing adu military tribunal linglaga bisar satharagani hairi Taliban gi fighter singna makhut Salaba miyoi sing adu khatpa tupagi thawong sing fawbu sathe masi saria kotna warep ama piba nataba taragadi hatpa tupagi thawong sing adu sathaba yaba nati hairi Human Rights na piriba information sing adu su accurate oiba nati Taliban na phajinduna thamliba natragana SARS tawriba sing adu su mamangda makoina tawkiba thabak sing aduga mari leinaba nati makoina anoba criminal activity sing sathai Human Rights Watch ki maikaidigi pikhiba report asida Taliban gi fighters sing asina mamangna security force to yorama miyoi sam hena farga mafam khangdana mangan khiba madi hatokhiba gi thawong sing fawu satakre
August taraga mga capital Kabul paisin kraba matung tarakpa tha ahumgi matung tarakpada province mari asida thawong adu sadakhibani hairi makoina mamangda security force ki member oiramba imung manunggi miyoi singdagi miyoi singdasu target tawi Kandahar da leba miyoi amana Human Rights Watch ta phongdokhibada Taliban amhaki mayumda sanglaklaga mamangda security force ta yoramba manaw nupabu koithi thirakhi Taliban di mahaki manaw nupadu yumsida leibra hangki maduda mahakna leiti haina kumbada kiganu karisu tawroi ma kadaida lei haibasu haidu aikoina mahakpu karisu tawroi ma ka unaraga wari sanagi tawbani maduda mahakna mahaki manaw nupa yumda leite khumki masigi matung tarakpala numineni son tharaga mahaki manaw nupa adu lambi degi pharaga pukhi adubu aikoina kadaida leibano khangdokpa ngamnaba Taliban go unanaba sakhiba matamdadi mahaki asiba haksang oina thengnaki hari Taliban adi mamangi government security force to yoramba madi civilian oina thabak toramba miyoi singbu maral ngakpigani haina lathokibani adubu makoina satharagli thawong sidi haidokiba wafam ga tayonaba thokle haina Human Rights Watch ki mekedi gisu phongdorakli Makasa tarapoina to papau khrana Uganda military na DRC da leiba ADF rebel group singi mathakta air strike chathakre swairi Eastern Democratic Republic of Congo da leiba Allied Democratic Forces ADF rebel group singi mathakta ngasi Uganda military na air strike chathakibaga loinana rebel group asigi members sing lairamba yai singna mafam singda artillery shell kya kapsindun attack sathakre hari Hiramasiga mari lainana Uganda People's Defense Force na phongdokhibada Congolese force singa pau faunaraba matung rebel group asigi mathakta attack sathakibani haujik phawbugi oinadi attack aduda rebel group asigi member kya sikrabagi haiba sapsana khangmangamdri thagdok thokpamda henba force sing thajinduna yengsinbagi thabak sathaba horagani madugi matung sapsaba pawmi amda khangnana bo honari hain spali atopa pawmana sahi samri gi matungda Barbados maning makha tambal leba ama one lathokre sahi samri rom England gi lengak makha leirakraba matung maning tambal leba ama oidi haina Barbados ke anova president lathokhibaga loinana miyamna harau tiamba phongdokna khrehairi hiramasiga mari leinana media report singna phongdorakibida sahi kaya British colony gi mapu oiduna lakraba Queen gi lengak makhadagi Barbados maning tamle haina lathokibani maning tamaleba ama oidi haina lathoktriŋai gi mangoinana Queen Elizabeth pu Barbados ki head of the state makhatana ohendre haina lathokhi amaromdana lon ga mari lainana phonglakiba report sing aran bani China Uganda Beijing dagi Uganda na leiba adugi international airport pakthok sakthok hanabagi damak $1 million sanigi senthang loan ona laukibadu matam sana singatpa ngamdabana maramoiraga Uganda international airport China na control tawragani haina tuan ba media report singna phongdoknarakliba adubu China amasum Uganda leiba animaki official singna akan mamong yaningdaba phongdorakibaga loinana makhatana asigumba aran paw sing phongdanaba akan mawong warning tawrakli haina spali Makasa tarak po na masumlusulak po na tentak na paupizagi Myanmar ko na susi wayil gi ahan ba rai piragani military na lengak salaiba Myanmar court amana maphamlak thokraba lusingbi Aung San Suu Kyi gi mathakta leiba case taragani thoirum gi ahan ba rai sing asi haidok labiyai case sing aduda siriba maral sing aduge apunba sairak adu sahi samadagi helaba yai hairi henasu paw amana makhatana phongdorakli amaromdana China na South Africa da COVID vaccine dose billion ama pinaba phirep phongdokre China gi president ningthokaba numita Africa da COVID vaccine dose billion ama pinaba wasakre Senegal gi konung Dakar manakta China Africa summit amada video leak Kuthangda ngangkiba warol amada President Xi Jinping na mahaki leibakna hakthing na vaccine dose billion chatruk donate tawgani haikhenasu paus na phongdoragli duga hauji koina di paus matang sa lusinjarage masum pathoksa kibida soikiba lankiba kya yaursi mamna ngafigani masum matam gi maruiba I paus mam da leptana update pizara kainasu channel sigi mekedi gi mamna thamjari and thank you